ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯥꯏ ꯁꯨꯄꯔ ꯍꯣꯠ ꯁꯣꯜꯖꯔ ꯀꯨꯟꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯛꯆꯥꯎ ꯑꯌꯨꯛꯉꯟꯅ ꯆꯠꯇꯨꯅ DSP ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯀꯝꯄ꯭ꯂꯦꯟ ꯑꯃꯁꯨ ꯊꯥꯡꯒꯠꯂꯝꯂꯦ꯫ ꯄꯛꯆꯥꯎꯁꯨ ꯑꯔꯥꯏꯕ ꯅꯨꯄꯥꯗꯤ ꯅꯠꯇꯦ, ꯃꯃꯤꯡ ꯆꯠꯂꯤꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯋꯥꯡꯖꯤꯡ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLAꯒꯤ ꯔꯥꯏꯠ ꯍꯦꯟ ꯑꯣꯏꯔꯤꯕ ꯃꯤꯁꯛꯅꯤ꯫ MLAꯗꯨꯅ, "ꯇꯥꯃꯣ, ꯑꯩꯗꯤ ꯁꯤꯒꯤ ꯄꯥꯎꯁꯦ ꯍꯥꯟꯅ ꯇꯥꯖꯍꯧꯗ꯭ꯔꯦ꯫ ꯅꯅꯥꯎ ꯅꯨꯄꯤꯅ ꯍꯧꯖꯤꯛꯇ ꯑꯩꯅ ꯍꯜꯂꯛꯄꯗ ꯇꯝꯕꯗꯒꯤ ꯇꯥꯃꯣꯒꯤ ꯅꯥꯛꯇ ꯍꯥꯟꯅ ꯍꯦꯛꯇ ꯆꯦꯟꯖꯔꯛꯂꯤꯕꯁꯤꯅꯤ꯫ ꯈꯪꯗ꯭ꯔꯤꯗ ꯂꯩꯕꯥꯛꯁꯦ ꯀꯔꯝꯅꯕꯨ ꯊꯣꯛꯂꯒꯕ꯫ ꯑꯍꯣ ꯕꯦꯝꯃ, ꯁꯅꯥ, ꯀꯀꯥ ꯇꯣꯝꯕ ꯂꯥꯛꯏꯅꯦꯍꯦ, ꯆꯥꯗꯣ ꯍꯥꯎꯅ ꯂꯣꯜꯂꯛꯑꯣ꯫ ꯌꯥꯔꯅꯤꯗ ꯇꯥꯃꯣ, ꯋꯥꯅꯅꯕꯅꯤ꯫ ꯅꯠꯇꯦ, ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯗ ꯏꯃꯧꯅ ꯂꯣꯟꯕ ꯆꯥ ꯑꯍꯥꯎꯕꯗꯣ ꯑꯃ ꯊꯛꯂꯒ ꯋꯥꯔꯤ ꯃꯈꯥ ꯇꯧꯁꯤ꯫ ꯑꯍꯣꯏ, ꯑꯗꯨꯁꯨ ꯌꯥꯏ꯫ ꯑꯩꯅ ꯇꯥꯕꯗ ꯂꯣꯌꯥꯒꯤ ꯕꯦꯝꯃꯁꯦ ꯌꯥꯝꯅ ꯑꯉꯥꯡꯅꯤ ꯍꯥꯏꯅꯦ꯫ ꯃꯥꯅꯤ, ꯌꯥꯝꯅ ꯑꯉꯥꯡꯅꯤ, ꯑꯗꯨꯕꯨ ꯃꯔꯝꯁꯨ ꯑꯣꯟꯊꯣꯛꯅ ꯃꯣꯛꯈ꯭ꯔꯦ꯫ ꯁꯅꯥ ꯆꯥꯗꯨ ꯄꯨꯔꯗꯨꯅ ꯊꯣꯔꯛꯑꯦ꯫ "ꯀꯀꯥ, ꯆꯥ ꯄꯥꯏꯁꯦ꯫ ꯌꯥꯔꯦ, ꯊꯝꯃꯣ꯫ ꯏꯃꯧꯗꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤꯕ? ꯁꯛꯇ ꯆꯨꯗ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯅ ꯇꯥꯏꯅꯦ꯫ ꯀꯀꯥꯅ ꯄꯪꯊꯥ ꯊꯥꯒꯠꯄꯤꯔꯦ꯫ ꯀꯀꯥ, ꯑꯩꯁꯦ ꯍꯟꯗꯛ ꯀ꯭ꯂꯥꯁ 12 ꯊꯥꯗꯣꯏꯅꯤ꯫ ꯑꯩ ꯗꯦꯠ 8ꯗ ꯑꯃꯨꯛ ꯁꯤꯜꯆꯔꯗ ꯇꯥꯃꯣꯒ ꯄꯨꯟꯅ ꯆꯪꯉꯅꯤꯌꯦ꯫ ꯑꯣ, ꯌꯥꯝꯅ ꯐꯩ, ꯀꯟꯅ ꯍꯣꯠꯅꯒꯗꯧꯕꯅꯤ ꯏꯆꯥꯁꯤꯗꯤ꯫ ꯍꯣꯏ ꯀꯀꯥ, ꯑꯗꯣ ꯀꯀꯥ, ꯋꯥ ꯑꯝꯇꯪ ꯍꯥꯏꯖꯒꯦꯕ꯫ ꯍꯥꯏꯌꯨꯅꯦ꯫ ꯀꯀꯥ, ꯍꯟꯗꯛꯀꯤ ꯊꯧꯗꯣꯛꯁꯦ ꯅꯆꯥ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯆꯩ꯫ ꯉꯁꯤ ꯏꯆꯦ ꯔꯥꯅꯤꯗ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯅꯥꯒꯤ ꯃꯄꯣꯛꯇ ꯊꯣꯛꯍꯟꯕꯤꯒꯅꯨꯕ꯫ ꯄꯤꯛꯂꯤꯕ ꯊꯋꯥꯏ ꯑꯅꯤꯁꯤ ꯎꯔꯒ ꯑꯩꯁꯨ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏ꯫ ꯑꯩꯅ ꯇꯥꯕꯗ ꯀꯀꯥꯗꯤ ꯊꯕꯛ ꯇꯧꯕꯗ ꯌꯥꯝꯅ ꯆꯨꯝꯅ ꯁꯦꯡꯅ ꯇꯧꯏ ꯍꯥꯏꯅ ꯇꯥꯖꯩ꯫ ꯑꯗꯨꯒꯤꯅꯤꯅꯦꯍꯦ ꯀꯀꯥꯅ ꯂꯥꯛꯏꯕꯁꯤꯁꯨ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ꯫ CMꯒꯁꯨ ꯄꯥꯎ ꯐꯥꯎꯅꯔꯕꯅꯤ, ꯃꯥꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯡꯁꯤꯟꯕ ꯂꯥꯛꯑꯅꯤꯀꯣ, ꯀꯩꯁꯨ ꯋꯥꯔꯨ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯀꯀꯥ, ꯑꯁꯨꯝꯅ ꯑꯑꯣꯟꯕ ꯈꯔ ꯄꯨꯔꯛꯄꯁꯦ ꯌꯥꯝꯅ ꯊꯥꯒꯠꯆꯩ꯫ ꯑꯉꯥꯡꯅ ꯃꯕꯨꯛ ꯂꯥꯝꯕꯒꯤ ꯍꯥꯏꯐꯦꯠꯇꯪ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗ ꯁꯅꯥ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ꯫ ꯍꯩꯃꯥ, ꯑꯉꯥꯡ ꯍꯧꯔ ꯃꯥꯜꯂꯦꯅꯦ, ꯀꯀꯥ ꯑꯩ ꯑꯃꯇ ꯆꯪꯉꯛꯈꯤꯒꯦꯀꯣ꯫ ꯁꯅꯥ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯉꯥꯡꯗꯨꯕꯨ ꯁꯪꯒꯣꯝ ꯄꯤꯊꯛꯄꯤꯔꯝꯃꯤ꯫ ꯁꯣꯝꯗ CMꯁꯨ ꯁ꯭ꯄꯣꯔꯠ ꯃꯐꯝꯗꯨ ꯌꯧꯔꯛꯂꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯅ ꯄꯥꯎ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏ ꯄꯨꯟꯅ ꯊꯨꯅꯃꯛ ꯆꯠꯂꯤ꯫ ꯁꯅꯥꯁꯨ ꯑꯉꯥꯡꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯂꯤ ꯇꯣꯝꯊꯤꯟꯅ꯫ CM ꯁꯔ, ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯥ ꯄꯤꯕꯤꯌꯨ, ꯃꯣꯏꯅ ꯑꯩꯒꯤ ꯔꯥꯅꯤꯗꯣ ꯍꯥꯠꯄꯅꯤ ꯁꯔ꯫ ꯀꯅꯥꯅꯣꯃꯇ ꯑꯩꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯁꯤꯕ, ꯅꯨꯄꯥ ꯃꯆꯥꯁꯦ ꯃꯁꯥ ꯌꯥꯝꯅ ꯋꯥꯅ ꯎꯔꯦ꯫ ꯂꯣꯌꯥ ꯑꯃꯗꯤ ꯃꯌꯥꯝꯕ ꯊꯣꯔꯛꯇꯨꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ CMꯗ ꯑꯆꯨꯝꯕ ꯄꯨꯝꯅꯃꯛ ꯍꯥꯏꯗꯨꯅ ꯋꯥꯀꯠꯂꯤ꯫ ꯃꯈꯣꯏꯅ ꯑꯉꯥꯡ ꯎꯅꯔꯨꯕ ꯍꯣꯁꯄꯤꯇꯥꯜꯗꯨꯁꯨ ꯐꯖꯅ ꯗꯤꯇꯦꯜꯁ ꯑꯣꯏꯅ ꯇꯥꯛꯂꯝꯂꯦ꯫ ꯇꯣꯝꯕꯒ ꯄꯛꯆꯥꯎꯒꯁꯨ ꯃꯐꯝꯗꯨꯗ ꯍꯦꯛ ꯊꯨꯡꯅꯔꯦ꯫ ꯁꯔ, ꯇꯣꯝꯕ, ꯇꯥꯃꯣꯗꯤ ꯅꯨꯡꯉꯥꯏꯔꯤꯀꯣ? ꯍꯣꯏ, ꯅꯨꯡꯉꯥꯏꯖꯔꯤ ꯁꯥꯍꯦꯕ꯫ ꯇꯥꯃꯣꯒꯤ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯑꯗꯨꯒ ꯊꯧꯗꯣꯛꯁꯦ ꯇꯥꯃꯣ ꯂꯩꯅ ꯀꯔꯝꯅ ꯊꯣꯛꯏꯕꯅꯣ ꯇꯥꯃꯣ? ꯁꯨꯝꯗꯧꯕꯅꯤ ꯁꯥꯍꯦꯕ, ꯃꯈꯣꯏꯁꯦ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯁꯥꯒꯩꯒꯤ ꯏꯌꯥꯝꯕꯁꯤꯡꯒꯤ ꯃꯆꯥ ꯃꯁꯨꯅꯤ꯫ ꯑꯩꯅꯗꯤ ꯄꯨꯟꯅ ꯂꯩꯔꯁꯤ ꯍꯥꯏꯕꯅꯤ, ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯑꯍꯜ ꯂꯃꯟꯅ ꯊꯝꯕꯤꯔꯝꯕ ꯏꯪꯈꯣꯜꯅꯤꯅ ꯍꯦꯛ ꯊꯥꯗꯣꯛꯄꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯂꯩꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯑꯉꯥꯡ ꯎꯅꯕꯒꯤ ꯃꯇꯝ, ꯍꯥꯏꯕꯗꯤ ꯗꯣꯛꯇꯔꯁꯤꯡꯅ ꯊꯥꯕ ꯅꯨꯃꯤꯠꯇꯤ ꯊꯈꯥꯏ ꯈꯔ ꯍꯦꯟꯅ ꯋꯥꯠꯂꯤ ꯃꯥꯜꯂꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨ ꯁꯨꯝꯗꯧꯕꯅꯤ, ꯑꯩꯁꯨ ꯏꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯒꯤ ꯊꯥ ꯐꯥꯕꯒꯤ ꯆꯥꯛꯀꯧꯕꯅꯤꯅ ꯆꯠꯊꯣꯛꯎꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯀꯣꯜ ꯇꯧꯔꯛꯂꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯑꯁꯨꯝ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯈꯜꯍꯧꯗ꯭ꯔꯦ꯫ ꯍꯣꯏ, ꯑꯗꯨꯕꯨ ꯃꯣꯔꯥꯜ ꯂꯩꯕꯁꯤꯡꯗꯣ ꯐꯖꯅ ꯆꯩꯔꯛꯄꯤꯒꯅꯤ, ꯑꯩꯅꯁꯨ ꯁꯣꯏꯗꯅ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯇꯣꯝꯕ, ꯅꯪꯁꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯑꯆꯨꯝꯕꯁꯦ ꯐꯖꯅ ꯃꯥꯏ ꯄꯥꯛꯅ ꯇꯧꯔꯁꯤꯀꯣ꯫ ꯍꯣꯏ ꯁꯔ꯫ ꯇꯣꯝꯊꯤꯟꯗꯨ ꯌꯥꯝ ꯋꯥꯔꯦ, ꯆꯥꯎꯊꯣꯛꯎ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ꯫ CMꯅ ꯑꯉꯥꯡꯗꯨ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯍꯥꯏꯕꯗꯒꯤ ꯁꯅꯥꯅ ꯑꯉꯥꯡꯗꯨꯕꯨ ꯄꯨꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯄꯥꯎꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯇꯤꯟꯗꯨꯅ ꯂꯩ꯫ CMꯅ ꯋꯥ ꯉꯥꯡꯂꯤ꯫ ꯌꯦꯡꯕꯤꯌꯨ, ꯁꯤꯕꯨ ꯍꯧꯅꯔꯤꯕ ꯊꯕꯛꯂꯣ? ꯄꯩꯁꯥ ꯈꯔꯒꯤꯗꯃꯛ ꯂꯨꯆꯤꯡꯕ ꯑꯩꯈꯣꯏ ꯆꯦꯟꯊꯍꯟꯕꯇ ꯅꯠꯇꯅ ꯅꯨꯡꯁꯤꯔꯕ ꯏꯃꯨꯡ ꯑꯃꯕꯨ ꯀꯥꯏꯅꯍꯟꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ?
ꯑꯋꯥꯕ ꯄ꯭ꯔꯖꯥꯁꯤꯡ ꯂꯥꯛꯄꯤꯌꯨ, ꯇꯥꯟꯅꯕꯤꯌꯨ꯫ ꯑꯗꯣꯝꯒꯤ ꯑꯅꯥꯛꯇ ꯑꯁꯥ ꯋꯥꯀꯔꯁ ꯅꯠꯇ꯭ꯔꯒ ꯑꯅꯛꯄꯗ ꯂꯩꯕ MLA ꯃꯦꯝꯕꯔ ꯑꯃꯒ ꯍꯦꯛꯇ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯜꯂꯒꯨꯝꯁꯤ꯫ ꯔꯤꯄꯣꯔꯇꯔ ꯑꯃꯅ, ꯁꯔ, ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯃꯔꯥꯜ ꯂꯩꯕ ꯗꯣꯛꯇꯔ ꯑꯃꯗꯤ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯥꯐꯁꯤꯡꯅ ꯀꯔꯝꯅ ꯆꯩꯔꯛ ꯄꯤꯒꯅꯤ? ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯐꯝ ꯊꯣꯛꯄ ꯗꯟꯗꯤ ꯄꯤꯒꯅꯤ꯫ ꯑꯁꯨꯛ ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯗꯣꯛꯁꯤꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ ꯃꯈꯣꯏꯗꯤ ꯂꯦꯝꯅ ꯀꯛꯊꯥꯔꯔꯣꯏ꯫ ꯑꯗꯨꯒ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ, ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯋꯥꯕ ꯏꯃꯨꯡ ꯑꯃꯗ ꯂꯩꯀꯥꯏ ꯅꯠꯇ꯭ꯔꯒ ꯁꯥꯒꯩꯗꯨꯅ ꯃꯈꯣꯏꯕꯨ ꯁꯧꯒꯠꯄꯤꯌꯨ꯫ ꯅꯈꯣꯏꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯗ ꯄꯥꯎ ꯌꯧꯍꯟꯕꯤꯌꯨ꯫ ꯁꯤꯒꯨꯝꯕ ꯑꯋꯥꯕ ꯊꯧꯗꯣꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯍꯟꯗꯅꯕ ꯍꯣꯠꯅꯁꯤ꯫ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯄ꯭ꯔꯖꯥꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯗꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯒꯅꯤ? ꯑꯗꯨꯒ ꯄ꯭ꯔꯖꯥꯅ ꯐꯅ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯔꯁꯨ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯅ ꯐꯠꯇ꯭ꯔꯕꯗꯤ ꯑꯋꯥꯕ ꯑꯃꯅꯤꯀꯣ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ CM ꯑꯑꯣꯟꯕ ꯄꯨꯔꯛꯄ CM ꯑꯃ ꯑꯣꯏꯒꯅꯤ ꯊꯥꯖꯩ꯫ ꯑꯋꯥꯕ ꯀꯌꯥꯗꯣ ꯃꯥꯌꯣꯛꯅꯔꯝꯂꯒ CM ꯑꯃꯗꯤ ꯇꯣꯝꯕ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯜ ꯀꯅꯥꯅꯁꯨ ꯊꯦꯝꯕ ꯌꯥꯗ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯁꯅꯥꯅ, "ꯏꯇꯩ, ꯆꯥꯛ ꯈꯔ ꯆꯥꯊꯣꯛꯁꯤꯕ?" ꯁꯅꯥ, "ꯏꯇꯩ ꯆꯥꯛ ꯆꯥꯔꯔꯣꯏ. ꯅꯆꯦꯗꯣ ꯑꯩꯅ ꯌꯥꯝꯅ ꯎꯅꯤꯡꯉꯤꯅꯦ. ꯌꯥꯝꯅꯁꯨ ꯋꯥꯍꯟꯈ꯭ꯔꯦ. ꯑꯩꯅ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯦꯅꯦ ꯁꯅꯥ." "ꯏꯇꯩ, ꯁꯦ ꯋꯥꯔꯅꯤꯌꯦꯕ. ꯌꯦꯡꯉꯨꯇꯨ, ꯄꯤꯛꯂꯤꯕ ꯏꯆꯥꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ? ꯁꯣꯟꯊꯕ ꯌꯥꯗꯦꯀꯣ ꯏꯇꯩ. ꯏꯆꯥ ꯑꯅꯤꯒꯤꯗꯤ ꯃꯄꯥ ꯃꯃꯥ ꯍꯥꯏꯕꯗꯣ ꯏꯇꯩꯅ ꯄꯨꯝꯅꯃꯛ ꯑꯣꯏꯍꯧꯔꯗꯧꯕꯅꯤ ꯍꯧꯖꯤꯛꯇꯤ." "ꯁꯅꯥ, ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦꯅꯦ? ꯕꯦꯝꯃ, ꯏꯇꯧꯁꯦ ꯌꯦꯡꯂꯤꯕ꯭ꯔꯥ? ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯪ? ꯆꯥꯕ ꯊꯛꯄ ꯋꯥꯠꯂꯗꯤ ꯁꯣꯟꯊꯔꯛꯂꯅꯤ. ꯏꯇꯩꯅ ꯑꯃꯨꯛ ナꯗꯨꯅ ꯂꯩꯈ꯭ꯔꯗꯤ ꯊꯣꯏꯕꯗꯤ ꯃꯃꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯈꯥꯡꯂꯤꯕ ꯑꯉꯥꯡꯅꯤ ꯏꯇꯩ. ꯑꯉꯥꯡꯁꯤꯗ ꯃꯄꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯇꯣ ꯑꯃꯨꯛ ꯐꯪꯍꯜꯂꯒꯦ ꯈꯜꯂꯤꯕ꯭ꯔꯣ? ꯆꯠꯈꯤꯕ ꯏꯆꯦꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯕ ꯉꯝꯅꯕ ꯏꯇꯩꯅ ꯆꯥꯛ ꯏꯁꯤꯡ ꯃꯇꯝ ꯆꯥꯅ ꯆꯥꯊꯣꯛꯄꯤꯗꯨꯅ ꯊꯣꯏꯕꯒꯤ ꯊꯃꯣꯏꯗ ꯃꯃꯥ ꯂꯩꯇ꯭ꯔꯕꯁꯨ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯍꯜꯂꯣ ꯏꯇꯩ." "ꯁꯅꯥ, ꯑꯩ ꯆꯥꯔꯒꯦ. ꯏꯆꯥꯒꯤ ꯈꯜꯂꯒ ꯑꯩ ꯆꯥꯛ ꯆꯥꯒꯅꯤ. ꯍꯛꯆꯥꯡ ꯐꯍꯟꯒꯅꯤ." "ꯁꯅꯥ, ꯀꯗꯥꯏ? ꯏꯇꯩꯒꯤ ꯆꯥꯛ ꯄꯨꯔꯛꯎ. ꯊꯣꯏꯕꯁꯨ ꯀꯧꯔꯛꯎ. ꯏꯄꯥ ꯏꯆꯥ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯒꯦ. ꯑꯗꯨꯒ ꯂꯥꯏꯔꯝꯂꯦꯟꯗꯒꯤ ꯅꯆꯦꯗꯣ ꯃꯣꯃꯣꯟ ꯅꯣꯛꯄ ꯑꯣꯏꯔꯁꯅꯨ." ꯁꯅꯥꯗꯣ ꯆꯥꯛ ꯂꯧꯕ ꯆꯦꯟꯈ꯭ꯔꯦ꯫ ꯂꯣꯌꯥ ꯑꯃꯗꯤ ꯂꯩꯔꯤꯕ ꯑꯗꯨꯛ ꯌꯥꯝꯕ ꯃꯤꯁꯤꯡꯅ ꯊꯦꯡꯕꯗ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯈꯛ ꯌꯥꯗꯅ ꯂꯩꯔꯝꯕꯗꯣ ꯁꯅꯥꯅ ꯍꯥꯏꯕꯗ ꯌꯥꯔꯛꯄꯗꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎꯕꯅ ꯄꯜꯂꯥꯟꯈꯤ꯫ ꯁꯅꯥ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯨꯕꯨ ꯄꯝꯗꯨꯅ ꯁꯨꯝ ꯊꯦꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯉꯥꯡꯗꯨꯕꯨ ꯁꯅꯥꯅ ꯅꯨꯡꯁꯤꯖꯕ ꯃꯇꯧꯗꯨ ꯎꯕꯗ ꯇꯣꯝꯊꯤꯟ ꯄ꯭ꯔꯞ ꯊꯣꯔꯛꯂꯒ, "ꯕꯕꯥ, ꯏꯃꯥ, ꯇꯥꯃꯣ, ꯏꯇꯩꯃ, ꯁꯅꯥ, ꯂꯣꯌꯥ, ꯅꯈꯣꯏꯁꯦ ꯑꯩꯒꯤꯗꯤ ꯏ ꯃꯔꯤꯗꯒꯤꯁꯨ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕ ꯃꯔꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯦꯅꯦ. ꯉꯁꯤꯗꯤ ꯅꯆꯥ ꯋꯥ ꯑꯃꯇꯪ ꯍꯥꯏꯖꯒꯦꯕ. ꯇꯣꯝꯊꯤꯟ, ꯏꯄꯥꯅ ꯅꯪꯕꯨ ꯑꯄꯣꯛꯄ ꯏꯆꯥ ꯑꯃꯗꯒꯤꯁꯨ ꯍꯦꯟꯅ ꯈꯜꯂꯤꯕꯅꯤ. ꯀꯔꯤꯒꯤꯅꯣ ꯏꯄꯥꯅ ꯍꯥꯏꯕꯗ ꯅꯪꯅ ꯏꯟꯈꯤꯗ꯭ꯔꯤꯕꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒꯗꯕꯅꯤꯀꯣ. ꯁꯦ, ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯍꯥꯏꯔꯣ." "ꯕꯕꯥ, ꯏꯃꯥ, ꯑꯩꯒꯤ ꯏꯊꯟꯇꯅ ꯏꯆꯥ ꯑꯅꯤꯁꯤꯒꯤꯗꯃꯛ ꯂꯦꯞ ꯍꯥꯏꯕꯁꯦ ꯑꯩ ꯉꯝꯃꯣꯏꯗꯧꯔꯤ ꯕꯕꯥ. ꯑꯗꯨꯅ ꯕꯕꯥ, ꯏꯃꯥꯈꯣꯏꯒ ꯄꯨꯟꯅ ꯂꯩꯕꯗꯣ ꯑꯩ ꯌꯥꯔꯤ. ꯑꯗꯨꯕꯨ ꯊꯣꯏꯕꯗꯤ ꯃꯃꯥ ꯃꯁꯛ ꯈꯪꯍꯧꯏ. ꯑꯗꯨꯒ ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯏꯆꯥ ꯇꯣꯝꯕꯤꯁꯤꯗꯤ ꯃꯃꯥ ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯕꯅꯤ. ꯅꯈꯣꯏ ꯑꯩꯕꯨ ꯂꯥꯟꯅꯗꯤ ꯂꯧꯒꯅꯨ. ꯂꯣꯌꯥ, ꯁꯅꯥ, ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯆꯥ ꯁꯣꯛꯅ ꯌꯣꯛꯄꯤꯌꯨꯅꯦ." ꯃꯄꯥ ꯑꯃꯅ ꯃꯆꯥ ꯌꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯤ ꯇꯔꯥꯏꯅꯗꯤ ꯈꯛ ꯍꯥꯏꯔꯝꯂꯣꯏ. ꯀꯥꯏꯔꯕ ꯊꯃꯣꯏꯗꯨꯗꯒꯤ ꯅꯤꯡꯉꯝꯗꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. "ꯇꯥꯃꯣꯒꯤ ꯏꯆꯥꯗꯤ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤ. ꯀꯔꯤꯒꯤ ꯁꯤꯗ ꯑꯃꯨꯛ ꯑꯌꯣꯛꯄ ꯍꯥꯏꯅ ꯊꯥꯡꯒꯠꯄꯤꯔꯤꯕꯅꯣ?" "ꯂꯣꯌꯥ, ꯑꯗꯨꯕꯨꯗꯤ ꯃꯥꯟꯅꯩ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ. ꯏꯆꯥꯅ ꯆꯥꯎꯔꯛꯄꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯕ ꯐꯪꯉꯔꯣꯏ ꯈꯜꯂꯨꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯏ. ꯑꯗꯨꯅ ꯏꯆꯥꯒꯤ ꯃꯃꯥ ꯍꯥꯏꯅ ꯀꯧꯐꯝꯗꯣ ꯁꯅꯥꯅ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯏ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ. ꯁꯅꯥꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯄꯨꯛ ꯊꯣꯛꯀꯤ ꯃꯆꯥꯒꯨꯝꯅ ꯅꯨꯡꯁꯤꯖꯕꯁꯤ ꯎꯔꯨꯕꯗ ꯑꯩ ꯁꯤꯟꯅꯔꯒꯦ ꯈꯜꯂꯤ." "ꯇꯣꯝꯊꯤꯟ, ꯏꯁꯨꯗꯤ ꯑꯩꯒꯤ ꯏꯁꯨ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯒꯅꯤꯀꯣ." "ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯟ, ꯉꯁꯤꯗꯒꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯌꯥꯏꯃꯅꯤꯅꯦ꯫
ꯀꯔꯤꯒꯤ ꯏꯁꯨꯅ ꯑꯃꯨꯛ ꯃꯃꯥ ꯀꯧꯐꯝ ꯂꯩꯔꯣꯏꯗꯣꯏꯅꯣ? ꯏꯆꯥꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯃꯃꯥ ꯑꯣꯏꯒꯗꯕꯤ ꯑꯃ ꯁꯣꯏꯗꯅ ꯊꯤꯁꯤꯀꯣ꯫ ꯅꯠꯇꯦ ꯏꯃꯥ, ꯃꯗꯨꯗꯪꯗꯤ ꯅꯆꯥꯗ ꯇꯥꯛꯄꯤꯒꯅꯨ꯫ ꯑꯩ ꯂꯣꯟꯅꯕꯤ ꯃꯃꯥꯅ ꯌꯣꯛꯄꯗꯣ ꯃꯗꯨ ꯄꯥꯝꯖꯗꯦ꯫ ꯂꯌꯥ, ꯁꯅꯥ, ꯅꯈꯣꯏ ꯑꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨꯕ꯫ ꯏꯇꯩ, ꯏꯆꯦꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯏꯆꯥꯁꯦ ꯑꯩꯅ ꯏꯆꯥ ꯁꯛꯅ ꯌꯣꯛꯇꯨꯅ ꯃꯃꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯣ ꯉꯁꯤꯗꯒꯤ ꯑꯩꯅ ꯍꯥꯞꯄꯤꯒꯅꯤ꯫ ꯉꯁꯤꯗꯒꯤ ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯆꯥꯅꯨꯄꯤꯅꯤ꯫ ꯃꯥꯅꯤ ꯇꯥꯃꯣ, ꯑꯩꯒꯤꯁꯨ ꯏꯆꯥꯅꯤ꯫ ꯑꯩꯉꯣꯟꯗ ꯕꯕꯥ ꯍꯥꯏꯕ ꯃꯤꯡꯒꯧꯅ ꯃꯥꯅ ꯀꯧꯍꯟꯒꯅꯤ, ꯑꯗꯨꯒ ꯇꯥꯃꯣꯗ ꯕꯕꯥ ꯌꯥꯏ ꯍꯥꯏꯅ ꯁꯣꯏꯗꯅ ꯀꯧꯍꯟꯒꯅꯤ꯫ ꯂꯌꯥ, ꯁꯅꯥ, ꯅꯈꯣꯏ ꯑꯅꯤ ꯇꯁꯦꯡꯅ ꯉꯝꯂꯗ꯭ꯔꯥ? ꯏꯃꯥ, ꯀꯔꯤꯒꯤ ꯉꯝꯃꯣꯏꯗꯣꯏꯅꯣ? ꯏꯆꯦꯒꯤ ꯃꯆꯥꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯑꯩꯒꯤ ꯏꯆꯤꯟꯁꯤꯗꯒꯤ ꯈꯛ ꯍꯥꯏꯔꯨꯏ꯫ ꯑꯩ ꯏꯆꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯏꯃꯥ꯫ ꯃꯥꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯅꯧꯕ ꯌꯦꯅꯤꯡ ꯑꯃ ꯆꯣꯡꯍꯟꯕꯤꯔꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯆꯞ ꯃꯥꯟꯅꯩ, ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯈꯣꯏ ꯑꯅꯤꯗ ꯁꯤꯟꯅꯔꯕꯅꯤꯀꯣ, ꯁꯅꯥ, ꯂꯣꯌꯥ꯫ ꯁꯦ, ꯕꯕꯥꯒꯤ ꯊꯣꯏꯕꯤ, ꯂꯥꯎ, ꯏꯆꯥꯕꯨ ꯑꯃꯨꯛꯇ ꯕꯕꯥꯅ ꯄꯝꯒꯦꯁꯦ꯫ ꯃꯆꯥꯗꯨ ꯅꯨꯡꯁꯤꯅ ꯄꯝꯁꯤꯜꯂꯤ ꯃꯊꯥꯅꯨꯡꯗꯨꯗ ꯆꯤꯆꯦꯠ ꯀꯣꯟꯁꯤꯟꯗꯨꯅ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯏꯆꯥꯁꯦ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯆꯠꯄ ꯉꯝꯃꯤꯕ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯔꯥꯅꯤ? ꯑꯩ ꯋꯥꯔꯧꯗꯕ ꯉꯝꯗꯤꯌꯦ ꯔꯥꯅꯤ꯫ ꯏꯆꯥꯒꯤ ꯃꯇꯧꯁꯤ ꯌꯦꯡꯂꯣꯅꯦ ꯕꯕꯥꯒꯤ ꯊꯣꯏꯕꯤ, ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯍꯥꯏꯕꯗೋ ꯅꯪꯗꯤ ꯑꯣꯏꯔꯦꯀꯣ꯫ ꯏꯆꯥꯗ ꯃꯃꯥ ꯀꯧꯕ ꯐꯪꯗꯅ ꯂꯦꯟꯒꯗꯕ ꯄꯨꯟꯁꯤꯗꯒꯤꯗꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯃꯥ ꯁꯅꯥ ꯑꯃꯗꯤ ꯕꯕꯥ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯐꯖꯅ ꯂꯩꯌꯨꯀꯣ ꯏꯆꯥ ꯊꯣꯏꯕꯤ꯫ ꯏꯇꯩ, ꯍꯧꯈꯤꯕ ꯋꯥꯔꯤꯅ ꯑꯋꯥꯕ ꯄꯤꯒꯗꯕ ꯅꯠꯇꯦ, ꯀꯥꯎꯊꯣꯛꯄ ꯇꯝꯁꯤ꯫ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯏꯆꯥꯁꯤꯡꯒꯤ ꯄꯨꯟꯁꯤꯕꯨ ꯍꯦꯟꯅ ꯑꯐꯕ ꯄꯨꯟꯁꯤ ꯑꯣꯏꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯃꯌꯥꯝꯅ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯇꯨꯝꯊꯦꯟ ꯐꯥꯊꯕꯤꯗꯨꯅ ꯊꯦꯝꯕꯤꯔꯦ꯫ ꯁꯅꯥ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯕ ꯃꯤꯒꯤ ꯃꯆꯥꯗꯣ ꯃꯆꯥ ꯁꯛꯅ ꯌꯣꯛꯀꯦ ꯍꯥꯏꯅ ꯌꯥꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯟ ꯃꯊꯟꯇ ꯃꯃꯥꯒꯤ ꯃꯣꯡꯐꯝ ꯃꯅꯥꯛꯇ ꯂꯥꯛꯂꯗꯨꯅ ꯃꯃꯥꯕꯨ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐꯝꯂꯤ꯫ ꯄꯤꯛꯂꯤꯕ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯉꯥꯡꯗꯨꯅ, ꯃꯃꯥ, ꯍꯜꯂꯛꯑꯣꯕ꯫ ꯃꯃꯥꯎ, ꯕꯕꯥꯁꯦ ꯌꯥꯝꯅ ꯀꯞꯄꯦ, ꯏꯆꯟꯁꯨ ꯌꯥꯝꯅ ꯀꯞꯄꯤ ꯃꯃꯥ꯫ ꯀꯩꯒꯤꯅꯣ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯣ? ꯕꯕꯥꯅꯗꯤ ꯃꯃꯥꯗೋ ꯁꯤꯗ ꯍꯤꯞꯈ꯭ꯔꯦ ꯍꯥꯏꯔꯤꯕ꯫ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯍꯧꯗꯣꯛꯄ ꯂꯥꯛꯀꯦꯀꯣ, ꯑꯗꯨꯒ ꯃꯃꯥꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯁꯤꯀꯣ ꯃꯃꯥ꯫ ꯑꯩ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯃꯤ꯫ ꯕꯕꯥꯗ ꯍꯥꯏꯗꯧꯁꯨ ꯕꯕꯥꯁꯨ ꯀꯞꯄꯒ ꯑꯗꯨꯝ ꯂꯩꯍꯧꯏ꯫ ꯆꯆꯥꯁꯨ ꯏꯆꯟ ꯁꯦꯟꯅꯩ, ꯅꯦ ꯔꯥꯙꯥꯁꯨ ꯂꯩꯍꯧꯗꯦꯕ꯫ ꯃꯃꯥ, ꯉꯥꯏꯍꯥꯛ ꯍꯧꯒꯠꯂꯒ ꯑꯩꯒꯤ ꯆꯥꯛ ꯊꯣꯡꯕꯤꯌꯣꯕ꯫ ꯁꯦ, ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦꯕ, ꯕꯣꯕꯣꯛꯇꯒꯤ ꯃꯦꯒꯤ ꯂꯩꯔꯒ ꯆꯥꯔꯨꯒꯦꯀꯣ ꯀꯣ ꯃꯃꯥ꯫ ꯃꯃꯥ, ꯑꯩ ꯆꯠꯂꯦ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ꯫ ꯑꯉꯥꯡ ꯍꯥꯏꯕ ꯑꯉꯥꯡ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯑꯁꯤꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯕ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯨꯅ ꯃꯃꯥꯕꯨ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯅꯨꯡꯉꯥꯏꯖꯔꯨꯕꯅꯤ꯫ ꯊꯣꯏꯕ ꯗꯨꯀꯥꯟꯗ ꯆꯪꯉꯛꯂꯒ, ꯕꯨꯕꯣꯛ, ꯃꯦꯒꯤ ꯑꯃꯇ ꯄꯤꯌꯨꯕ, ꯑꯩ ꯍꯣꯔꯦꯟ ꯕꯕꯥꯗꯒꯤ ꯄꯩꯁꯥ ꯂꯧꯔꯒ ꯄꯤꯔꯒꯦ꯫ ꯏꯁꯨꯕꯨ ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯅꯦ? ꯂꯥꯝꯃꯦ ꯕꯣꯕꯣꯛ꯫ ꯁꯦ, ꯂꯧꯔꯣꯁꯦ꯫ ꯔꯥꯅꯤ, ꯅꯪꯒꯤ ꯊꯃꯣꯏ ꯀꯟꯕꯤꯅꯤꯀꯣ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯏꯁꯨꯁꯦ ꯍꯨꯟꯗꯣꯛꯑꯝꯃꯒ ꯍꯦꯛ ꯆꯠꯄ ꯉꯝꯃꯤꯗ꯫ ꯕꯣꯕꯣꯛ, ꯑꯩꯈꯣꯏ ꯃꯥꯗꯣ ꯇꯨꯝꯍꯧꯋꯦ꯫ ꯀꯗꯥꯏꯗ ꯇꯨꯝꯍꯧꯔꯤꯕ? ꯃꯃꯥꯗꯣ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯇꯨꯝꯍꯧꯋꯤ꯫ ꯕꯕꯥꯅ ꯍꯥꯏꯔꯤꯕ, ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯃꯔꯝ ꯃꯣꯛꯄ ꯃꯤ ꯑꯣꯏꯔꯛꯑꯗꯤꯅꯦ ꯃꯃꯥꯗꯣ ꯂꯥꯛꯀꯅꯤꯌꯦ꯫ ꯈꯪꯕ ꯉꯝꯗꯦ ꯑꯉꯥꯡꯗꯨꯒꯤ ꯋꯥꯍꯩꯗꯣ꯫ ꯊꯣꯏꯕ, ꯅꯪꯕꯨ ꯀꯅꯥꯒ ꯊꯣꯔꯛꯀꯦꯅꯦ ꯍꯩ? ꯃꯥꯆꯧꯕꯤ ꯈꯣꯏ ꯆꯆꯥꯈꯣꯏꯗꯤ ꯂꯩꯍꯧꯗꯕ꯭ꯔꯣ? ꯂꯩꯍꯧꯗꯤꯌꯦ ꯕꯣꯕꯣꯛ꯫ ꯑꯉꯥꯡꯁꯤꯕꯨ ꯀꯅꯥꯝꯇꯅ ꯍꯦꯛ ꯌꯦꯡꯕꯤꯗ꯭ꯔꯕ ꯖꯥꯠꯂꯅꯦ ꯍꯩ? ꯊꯣꯏꯕ, ꯆꯪꯉꯨ, ꯕꯣꯕꯣꯛꯁꯨ ꯃꯤ ꯂꯥꯛꯑꯦ, ꯄꯣꯠ ꯇꯝꯒꯦꯀꯣ꯫ ꯑꯉꯥꯡꯗꯨꯒꯤ ꯃꯇꯧꯗꯨꯗ ꯀꯞꯂꯛꯂꯦ ꯑꯍꯟꯗꯨꯗꯤ꯫ ꯑꯍꯣꯏ ꯕꯣꯕꯣꯛ꯫ ꯂꯥꯟꯉꯝ ꯃꯄꯥꯒ ꯂꯣꯏꯅꯅ ꯗꯨꯀꯥꯟꯗꯨꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯏꯅꯦ, ꯃꯥꯕꯨ ꯂꯥꯛꯄ꯭ꯔꯥ? ꯉꯁꯤꯗꯤ ꯊꯣꯔꯛꯇꯦꯅꯦ, ꯊꯪꯅꯕꯒꯤ ꯂꯩꯇꯐꯝꯁꯤꯗ ꯆꯪꯈꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯑꯣ, ꯀꯅꯥ ꯂꯩꯇꯕ꯭ꯔꯥ ꯂꯥꯡꯉꯝ? ꯑꯄꯥ, ꯃꯈꯣꯏꯒꯤ ꯃꯄꯨꯡꯁꯤꯡꯒꯤ ꯅꯨꯄꯤꯅꯦ ꯍꯥꯏꯌꯦ꯫ ꯑꯁ, ꯀꯔꯝꯅ ꯂꯩꯇꯕ꯭ꯔꯥꯅꯦ? ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯇꯦꯗ꯫ ꯑꯉꯥꯡ ꯎꯅꯕꯗꯅꯤ ꯍꯥꯏꯌꯦ ꯑꯄꯥ꯫ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯊꯣꯛꯄꯅꯤꯅꯦ꯫ ꯗꯣꯛꯇꯔꯁꯤꯡꯁꯦ ꯀꯔꯤꯔ ꯈꯪꯗꯦ, ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯈꯔꯅ ꯌꯥꯝꯅ ꯐꯖꯅ ꯇꯧꯕꯅꯤ꯫ ꯊꯣꯏꯕꯗꯣ ꯃꯦꯒꯤ ꯑꯍꯤꯡꯕꯗꯨ ꯁꯦꯒꯥꯏꯗꯨꯅ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ꯫
Radana hek ubaga Thaiba karino tawridubo Lanngam mapa macha so Radada yengduna Nine ai chak lamana loide Adubu nangbu yumda mi amada hekta haiba yadroba Megi ahingba sa chasilisibo Lao yumda changasilao Radha Radha su taraduna Lanngam kona wari sanarasira angang sa chaklame hayi Hoy karisu kaide Ado aigi apaga amta khangnawo Oh ipa ai hana unjahaude waraubiganuko karisu kaideda ichanupi angang sibu Ibung amagi majani mamado Oh ai khangkre makha taranu mana taragaso nungairaroi Ipa lakpasidi karina seba tawgane Ichanupi yaranita Ichaga sa khangnabuse ipa hena nungaire Nungmo oina lakpige ko ngasigidi hankrage Asi ana thokpanina nungaite Phari badudi aisu changukige ko Lanngam ai amuk changukige Oi changkro Lanngam so pailei taba haidu oire Sana angang duga hek sumlumnaga masu chakhomda angangi bottle singdo tengthoki haina sum tengthoklingai angang du khangka kapakpada tension yona themjai Sumagi nungai na ina tumtharo Ingla thaja masuk lijila tanot kari Nangna toina khamba yada kaplakpada thamoshi puba ngamdare Sumagi nungai na ina tumtharo Ingla thaja masuk lijila tanot kari Loya amadi bakchak so inganga e Hai sana natrane hei isai sa isiba Mani baba madi isai ga yam hairamina Hoine ihengune angang oijarabaso pikti bithawai sigi mama oibagi mamido mangona takrene aduda magi thingaw lengaw tawbadudang hankradi fadawni hankrani da imau se yam phai malak padagi aisu hakchang phana kale mase gun amadi chen bajani ko aidi khiri somda pelakadawre aisini pelakini nangdi namduna lawbire aduga pele kainaga sana yam dapna angangda yengduna sombiraduna leiri loya su tapna changaklaga ibani di icha chawbo ama phangine sina hena phadro aisa angang pokki lermi ichi do aina gi jawase ubada bibiro mamal sima kaksina loira dor haise loira doine kaino makha tabaga ngamjararoi ko ai ngamdaba yaroi ko ai di somda dojan ama boki khali kansida chatho he asaida wachi warem hauji kanse dojan ama kanana poknage ha nang he po dudi taninge aina popo yabadawda adudi aidi ngamaroi dabado aduna ne chabet nganganu kaino mathando oibadudi phatidana nangso manau pira manau para amaga puksan sidana yare be adoi wado kona khanase ando ai exam se thari manung sida angang sida kanana senane karigino doga mari doba noi mama quarter da lei bidoini adugi suba thakda ai so leini chummini he ado tamo icha se marai bakti thirabani ko ipuk thok na te haiduna mi gi majindagi khakta hangamse ai di ma se yam nungsiyeba hoine imana ne kuthi ba chatkrabani ibani gi mingda mapa mama na te haibado yararoidana khangde ai di cha se pangnung de nungse mana ibo ihol ama sum hapiri adudi ai ga kanana hengene tamona ai gi thawai hakjang ani magni ai gi nungsibabu mayol jong haliba aduga icha sina ibani gi amatta oina ba mari duni adudi nang sukhalodana kanana hena nungse haido is wangang bugase yam hairami jani ne nangde pharene nang angang do phajana yengsiloko aisu tamadom thini manakda ngahak jepiruge aduga thoibudo so magi jani makari karino khare yenga bijarage hoi tam ado thoibadi cherada ga boleram garida as nangna hoi tam kaina hairak pasidi thamoi sida tinglang na pale ba
ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯉꯥꯎꯁꯤꯟꯅꯅꯨꯀꯣ ꯍꯅꯨꯕ ꯅꯪ ꯂꯣꯌꯥ ꯁꯅꯥꯗ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯒꯦ ꯇꯧꯔꯒ ꯑꯉꯥꯡ ꯀꯞꯄꯛꯄꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯩꯗ ꯊꯣꯛꯆꯈ꯭ꯔꯒꯦ ꯔꯣꯃꯥꯟꯁ ꯊꯨꯒꯥꯏꯗꯧꯔꯤ ꯏꯆꯥꯅꯨꯄꯤꯅ ꯕꯕꯥꯒꯤ ꯊꯣꯏ ꯀꯞꯄꯝꯒꯅꯨꯀꯣ ꯃꯃꯥꯅ ꯂꯣꯟꯅ ꯈꯣꯟꯖꯤꯟꯅ ꯁꯤꯛꯑꯗꯤꯅꯦ ꯕꯕꯥꯗ ꯍꯥꯏꯌꯨꯀꯣ ꯍꯣ ꯑꯩꯗꯤ ꯁꯛꯆꯗꯕꯗꯣ ꯑꯩꯕꯨ ꯌꯥꯝ ꯐꯠꯇꯕꯤꯗꯧꯅꯒ ꯈꯜꯂꯤ ꯃꯥꯜꯂꯦ ꯐꯥꯒꯤꯗꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯁꯤꯒꯤ ꯑꯃꯨꯛ ꯇꯨꯝꯊꯣꯛꯇꯅꯒ ꯂꯩꯈ꯭ꯔꯦꯅꯦ ꯅꯨꯡꯁꯤꯗ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯑꯩ ꯍꯧꯖꯤꯛꯇ ꯅꯠꯇ꯭ꯔꯕ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯦꯅꯦ ꯑꯩꯁꯦ ꯐꯩ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯇ ꯆꯠꯂꯣꯏ ꯇꯨꯝꯃꯒ ꯑꯗꯨꯝ ꯂꯩꯊꯣꯛꯀꯦ ꯁꯥꯎꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯌꯥꯔꯦꯀꯣ ꯀꯗꯔ ꯆꯥꯎ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯀꯗꯔ ꯇꯧꯔꯒ ꯏꯅꯥꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯟꯗꯨꯒꯤ ꯇꯧꯔꯒ ꯂꯩꯔꯤꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯖꯥꯠꯅꯤ ꯌꯥꯝ ꯈꯪꯕꯗꯣ ꯍꯣꯏ ꯈꯪꯕꯗꯣ ꯃꯥꯏꯕꯤꯅꯤꯅ ꯍꯥ ꯇꯜꯂꯤ ꯋꯥꯇꯥꯁꯤꯗꯤ ꯃꯥꯏꯕꯤ ꯀꯥꯏꯌꯦ ꯑꯩꯕꯨ ꯀꯤꯕꯨ ꯀꯤꯖꯩꯅꯦ ꯑꯁꯦꯡꯕ ꯍꯥꯏꯕꯩ ꯋꯥꯅꯤ ꯏꯕꯦꯝꯃ ꯈꯠꯅꯕꯗꯣ ꯁꯨꯝ ꯍꯧ ꯂꯩꯔꯅꯨ ꯆꯠꯂꯣ ꯏꯇꯩ ꯈꯣꯏꯗꯅꯦ ꯅꯨꯄꯤ ꯃꯅꯥꯛꯇ ꯁꯨꯝ ꯅꯩꯁꯤꯜꯂꯒ ꯂꯩꯌꯦꯅ ꯍꯥꯏꯅꯈ꯭ꯔꯅꯤ ꯍꯥꯏꯅꯤꯡ ꯍꯥꯏꯖꯁꯅꯨꯅ ꯑꯩꯗꯤ ꯌꯥꯝ ꯅꯩꯖꯅꯤꯡꯕꯗꯣ ꯅꯅꯥꯛꯇꯒ ꯁꯨꯝ ꯁꯨꯔꯨ ꯁꯨꯔꯨꯒ ꯅꯩꯖꯅꯤꯡꯕꯗꯣ ꯇꯥꯃꯣ ꯌꯥꯔꯦꯕ ꯐꯥꯒꯤꯗꯣ ꯁꯨꯛ ꯇꯧꯔ ꯂꯩꯔꯅꯨ ꯆꯠꯂꯣꯕꯁꯦ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯑꯐ ꯅꯨꯡꯉꯥꯏ ꯅꯠꯇꯦꯕ ꯑꯩꯒꯤ ꯁꯅꯥꯁꯦ ꯒ꯭ꯌꯥꯟꯒ ꯌꯥꯝ ꯇꯥꯔꯝꯃꯦꯅ ꯑꯗꯨꯅꯤꯗꯅ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯆꯠꯂꯦꯀꯣ ꯂꯣꯌꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯅꯨꯡꯁꯤꯕ ꯑꯃ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕ ꯃꯩꯆꯥꯛꯇꯤ ꯀꯅꯥꯅ ꯑꯃꯨꯛ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅꯩ ꯇꯨꯝ ꯑꯃ ꯌꯨꯔꯕꯗꯤ ꯇꯨꯝ ꯑꯃꯅ ꯑꯃꯨꯛ ꯍꯜꯂꯨ ꯍꯥꯏꯅ ꯔꯙꯥ ꯈꯔ ꯁꯧꯇꯛ ꯇꯧꯅ ꯗꯥ ꯇꯣꯝꯊꯤꯟ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃ ꯄꯨꯔꯤꯉꯩꯗ ꯑꯉꯥꯡꯁꯤꯕꯨ ꯀꯥꯎꯊꯣꯛꯄꯤꯔꯒꯦ ꯍꯥꯏꯔꯤꯔꯣ ꯀꯩꯗꯧꯔꯒꯦ ꯔꯙꯥ ꯑꯗꯨꯛ ꯁꯥꯎꯅ ꯂꯥꯛꯏꯗꯨꯕꯣ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯉꯥꯏꯍꯥꯛꯇ ꯌꯨꯝꯗ ꯆꯠꯈ꯭ꯔꯤꯉꯩꯁꯤꯗ ꯑꯉꯥꯡꯁꯦ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯨꯅ ꯃꯦꯒꯤ ꯑꯍꯤꯡꯕꯁꯦ ꯆꯥꯔꯒ ꯂꯩꯔꯝꯃꯦ ꯕꯕꯥꯒꯤ ꯊꯣꯏꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯨꯕꯣ ꯆꯥꯛ ꯂꯥꯝꯂꯕꯁꯨ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯣꯅꯦ ꯅꯪꯕꯣ ꯕꯕꯥ ꯈꯣꯏ ꯃꯥꯆꯧꯕꯤ ꯈꯣꯏꯗꯤ ꯂꯣꯏꯅ ꯀꯞꯇꯨꯅ ꯂꯩꯔꯦ ꯆꯆꯥ ꯁꯅꯥꯁꯨ ꯏꯆꯟ ꯀꯟꯅ ꯊꯦꯝꯍꯧꯕꯗꯨꯗꯗꯤ ꯑꯩꯗꯤ ꯍꯥꯏꯕ ꯇꯜꯂꯤ ꯑꯗꯨꯃꯥꯏꯅ ꯃꯇꯨꯡ ꯇꯧꯒꯅꯨꯀꯣ ꯍꯣꯏ ꯕꯕꯥ ꯑꯩ ꯇꯧꯖꯔꯔꯣꯏ ꯂꯥꯛꯑꯣ ꯅꯪꯒꯤ ꯆꯥꯅꯤꯡꯕꯗꯣ ꯅꯦꯅꯦ ꯊꯣꯡꯕꯤꯔꯒꯦ ꯂꯥꯛꯑꯣ ꯅꯦꯅꯦ ꯅꯪꯁꯦ ꯌꯥꯝꯅ ꯐꯩꯉꯣ ꯑꯩꯒꯤ ꯃꯦꯒꯤ ꯆꯥꯕ ꯂꯣꯏꯔꯒ ꯏꯁꯩ ꯁꯛꯑꯒ ꯁꯨꯝꯕꯤꯌꯨꯀꯣ ꯏꯆꯟꯗꯤ ꯆꯆꯥꯅ ꯏꯁꯩ ꯁꯛꯑꯒ ꯁꯨꯝꯍꯧꯋꯦꯕ ꯁꯨꯝꯕꯤꯗꯣꯏꯅꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯔꯙꯥꯅ ꯑꯉꯥꯡꯗꯨꯕꯨ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯃꯤ ꯇꯣꯝꯊꯤꯜ ꯋꯥꯈꯜ ꯋꯥꯖꯔꯕꯁꯨ ꯊꯣꯏꯕꯅ ꯃꯅꯦꯗ ꯀꯦꯠꯆꯕ ꯃꯇꯧꯗꯨ ꯎꯔꯒ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯖꯩ